BDA Thaubalna mayamgidamak ngahaktang oirabasu awaba pothahanba ngambre yenge khanjaduna khudol tamjariba aigi nusidaba hariba web series asibu makha tana khudol tamba ngamjanaba amadi inkalagliba artist singbu support tawbiningba ichilnaw singna makhada pijariba QR code amadi phone number asi sisinabiduna angamba mateng tawbiramo haizari loinana channel asibu subscribe tawbidriba singna makha taba episode kidamak subscribe tawiyu amadi notification kidamak bell icon nambiyu. Khangdeda mathongrom khangde pangang thamgre kamai tawdune basibo luhongba lakprengse laadi kamai tawdeba upai leite aidi luhongba ngamai aisini ai sungam ngamoi bai Jinglai kano nang asanga tawdusya As khangdeda isu masak to ne khamadare no wise Gandhari saragane namito piyamubam punchiledana aduga changro adura phadu malebo khangde noi thokbu tawro chatlage tumninge masigi lohongse nga thoi go mabadi ko as ngai ga dabne ba oh ai laibakse Mina luhong bato se hai kandana apau sadana muktana sidaida ngangi daine haujik changam dai sida tethareisna kaigino kai haina garga haja khangde ngarang kai no yam haina gibni hayo hai basu yade kai haireno ho lohong batok na basiloye ho aina ha bado summe mangonda karimta tawde hojita ningjange pakhat pagi pukan khanjan boiromi maha kaino gi nupini ne dude mi mamangda pura yolge khanmai mongni ne moise maoi to puti yadaba ho madi mingcha thiba yade sini dana ai khoi di ai mama mapa leitaba masani yad yarni music ni maido ai nu hujik tor pudi yong film da manem no otpado adu de ge no olake yong ko khaige ma numin mangani fani yum jira leiba ngamrenge numin mangani ogira tarani ogira noi thokpa adui matang do khoi yaudi chatlage mano otpra nang no otpra madi soidre chatlage yengda yong olo rojo ngasi mukti nuaite hayengde hoge hoi hengde horo chatlage sasila noi ni je yam phata mi ngata ni khudima noi ni tholi ngata ni chaslo mitura no yaromadi si thokidra lembi hatpa loraga ne hoi noi ni chekshalo hoi numito ngai rage
tꯧꯔꯤꯁꯦ sida ꯑꯃꯨꯛ ꯂꯩꯔꯝꯗꯣꯏꯅꯦꯕ 이부 짱가더라네 이부 짱가 로래 에 통을 올리니 씨 암로닝인데 통을 박아 어이 통항 Naudi gai legre ngasi gi udena tumhau tumhogalaga thokibane kadaidano khangde chak to magi saru khaido amu ibani sa thoase ngahak leiradi noirom gi misula ani nangsu loi sinjanaba hoiche haujikti chiche kaurano inam maoina kauro hoinama phare chak to thiro ko karino nolisina khoidause saugatpa mahodore sum haweba hanriba mase yam lakningdana ga lakpa mal moi mium sida mauni sadana phaniamga phienga yanchilaga bitna marom yaudabda ai hoji kaidosige I siam kaduri dai yum chakidini ngasi sumai lebinadi kana roi tauge ko mase mana ngamra aina ngamra ye khangidana nang ayu mu taugi chungang hang taugi ba nang yengoba nungai ba yengoba nang amu ni taida ngalida ngaktang tunggige 어디서 떠오래? 어이, 토항어, 통장항 해보네. 레미, 통장항 해보네. 레미, 토항어. 나나도 따들어. 통항 해보지 따들어 싶어. 나나도 방어봐. 통지 토가이라게. 항지 뭐. 나나도 서가이로 능. 레미. 통지 항어 해보네. 통지랑 수항 항어래. 항어래 능. 토가이라게. 통지 항어 해보네. chất khởi ra lòng nó lâu để tung thuộc kẹ 윤낙디 salam makha hairo aduga Bikram oinam korongan ba chào ba Roslyn salam tok paching se hayeng tawrase noini mak tumuro chalo loisalamse hayeng thabak myam leiba
ꯂꯦꯝꯕꯤ ꯅꯪ ꯇꯨꯝꯃꯨꯔꯗꯅ ꯌꯥꯅꯤꯗ 이나마 ꯑꯩꯒꯤ ꯐꯣꯟ ꯂꯥꯛꯄ ꯃꯥꯜꯂꯦ ꯑꯩ ꯂꯧꯔꯒꯦ 이나마 ꯌꯥꯔꯦ ꯑꯩ ꯄꯥꯏꯔꯨꯔꯒꯦ ꯅꯣꯏ ꯑꯅꯤꯁꯨ ꯇꯨꯝꯊꯣꯛꯎꯔꯣ 인도가 짱되네. 짱이나 짱은 ꯌꯦꯡꯉꯣꯕ ꯅꯪ ꯀꯩꯅꯣ ꯀꯩꯅꯣꯗꯤ ꯀꯩꯅꯣ ꯀꯥꯁꯦ ꯑꯩꯒꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯈ ꯆꯠꯂꯣ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯣꯏꯔꯦ ꯅꯪ ꯑꯣꯏ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ ꯅꯪ ꯌꯥꯝ ꯂꯤꯡꯕꯩ ꯃꯑꯣꯡꯅꯤꯅꯦ ꯍꯣꯏ ꯈꯔ ꯂꯤꯡꯉꯦ ꯍꯥꯏꯇꯥꯔꯦ 선호수비 미단이네. 미단을 라우드리 라이단을 라우 하이라. 세, 아이 와이게. 아시다기네 가세 동로나다비. 까리고메 헬 올라봐. 아이는 까도록게용. 난 그래도 되봐. 오지기도 강해다나. 마tung 탱데 탱어. 나 그도 탕나 깎게. 한국의 비에마 빨라까노. काइद्रो स्कूल दने युमदा लो चलो तामो मिगी ममांग से द फजदे हंदो आई चटके अइना हाइसे याम तपना फजना हाइंगे दो याम तुनु चलो फजना हाइंगे से चलो नत्त दिनंग अफबो ओइरोय तामो ना आइना चटपदा क्वेश्चन सेना बिरिसिबो तामो सिबु आइगे करी ओइरिगे हे मरम लेबिनि आइना सेनेसे नंगुम्बा मना आइंगोंदगी थागवांबा याब्रा हे नंदी आई मखाद लेगदबा चौखतो बो याम वाटलिए नंग हंदो आई चटके हंदो आई करे नंग जिमिस्टर हा हेरो अमा लेबगिनिना अखोय सोमना मी उसित्रिसा रघु वांगांगदि मी खा येंगा वांगांगो अदुगो हौजिक्ति सिंगलैदसु नंग ह कैसु लेत्रे लेगे लेरोगिरा नंग अथोके लेगेदा एखोयनिगी वारिदा नंग नोक्सिलकनो नंगसु सिंगलैगी लंबिदा आइबे पिबे मथौ तादि खंगाबा हे अदुगा सिंगलैगी लंबिदा आइबे पिराबा आइबु फते हागनो से कुमो तुमो अइमोंद सिंगराबा खंगनिदन रघु कना नमसक ताकपा तारेदन nganba kham
ꯈꯥꯝꯃꯣꯕ ꯌꯥꯔꯦ ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯑꯩ ꯊꯤꯜꯂꯝꯃꯒꯦ ꯌꯥꯔꯅꯤ ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯒꯥꯔꯤ ꯑꯆꯧꯕꯗ ꯆꯠꯄ ꯀꯩꯗꯧꯒꯦ ꯅꯠꯇ꯭ꯔꯒ ꯆꯤꯡꯅꯥꯏꯗ ꯊꯤꯜꯍꯟꯕ ꯌꯥꯗ꯭ꯔꯣ ꯋꯥꯛꯁꯣꯞꯇꯒꯤ ꯂꯧꯗ꯭ꯔꯤ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯆꯤꯟꯃꯟꯗꯅ ꯑꯩꯈꯣꯏꯁꯦ ꯃꯤꯇꯣꯞ ꯑꯣꯏꯅ ꯈꯟꯕꯩ ꯃꯑꯣꯡꯅꯤꯅꯦ ꯂꯨꯍꯣꯡꯕꯒ ꯀꯩꯝ ꯍꯥꯏꯔꯛꯇꯦꯅꯦ ꯍꯥꯊꯨ ꯍꯥꯊꯨ ꯚꯥꯞ ꯀꯝꯇ ꯇꯥꯍꯧꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯆꯤꯡꯂꯩ ꯅꯪ ꯑꯩꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯔ ꯃꯥꯜꯂꯦ ꯑꯩ ꯆꯠꯂꯒꯦ ꯍꯜꯂꯣ ꯑꯩ ꯂꯝꯒꯥꯏꯗ ꯂꯩ ꯃꯌꯥꯏ ꯂꯝꯕꯤꯗꯅꯦ ꯒꯥꯔꯤꯗꯣ ꯂꯩꯍꯧꯔꯕꯅꯦ ꯁꯣꯗꯣ ꯂꯧ ꯑꯗꯨꯒꯅꯦ ꯊꯧꯕꯥꯜ ꯕꯖꯥꯔꯕꯨ ꯊꯧꯔꯛꯑꯣ ꯑꯩ ꯕꯖꯥꯔꯗ ꯂꯩꯔꯝꯃꯒꯦ ꯊꯝꯃꯦ 이 누피누시고 짜각게 고개가 까리만 할때봐 시 누피제 아이 깡야ම්노 빠무자노 강대봐 소이전나라가 숨 현질해봐 남드나 술래실락봐 ꯑꯩ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ ꯀꯩꯅꯣ ꯐꯤꯕꯝꯒꯁꯤ ꯏꯀꯥꯏ ꯏꯀꯥꯏꯅ ꯐꯝꯃꯤꯗ ꯆꯤꯡꯅꯈ꯭ꯔꯦꯗ ꯃꯤ ꯃꯆꯥꯗꯤ ꯅꯨꯄꯤ ꯊꯤꯈꯤꯕꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯗ꯭ꯔꯦꯅꯦꯀꯣ ꯀꯩꯅꯣ ꯃꯥꯏꯊꯣꯡꯗ ꯁꯦꯕꯝ ꯏꯀꯥꯏ ꯀꯥꯏꯗ ꯂꯩꯃꯤꯅ ꯐꯨꯕꯤꯔꯤꯔꯣ ꯅꯪꯕꯨ ꯅꯨꯃꯤꯠ 5ꯅꯤ ꯐꯥꯅ ꯂꯩꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯈꯤꯗꯥꯏꯅꯦ ꯅꯨꯃꯤꯠꯇꯤ ꯐꯅ ꯌꯥꯝꯁꯤꯜꯂꯦ ꯎꯗꯦꯗ ꯌꯦꯡꯉꯣ ꯍꯥꯏꯈꯤꯕꯗꯣ ꯑꯩꯅ ꯑꯣꯠꯀꯦ ꯈꯜꯂꯨꯕꯗꯣ ꯃꯥꯅ ꯑꯣꯏꯅ ꯑꯣꯠꯂꯦꯗ ꯃꯣꯟ ꯑꯃꯒ ꯍꯥꯠꯈꯤꯗꯧꯔꯝꯃꯤꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕꯗꯨꯅ ꯍꯦꯟꯅ ꯐꯩꯉꯣ ꯀꯩꯗꯣꯏꯅꯣ ꯍꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯀꯩꯗꯣꯏꯅꯣꯕ ꯀꯩꯗꯣꯏꯅꯣꯕ ꯍꯥ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯁꯤꯅꯦꯅꯦ ꯀꯤꯔꯤꯁꯤ ꯑꯗꯨꯗꯤ ꯀꯥꯇꯣꯡꯍꯜꯂꯨꯗꯅ ꯆꯦꯅ ꯌꯥꯗꯦꯗ ꯐꯠꯇꯦ ꯍꯥꯏ ꯅꯣꯏ ꯑꯅꯤꯗꯤ ꯀꯥꯏ ꯂꯩꯔꯨꯔꯒꯦ ꯑꯩꯈꯣꯏꯗꯒ ꯑꯝꯇ ꯂꯥꯛꯈꯤꯗ꯭ꯔꯦꯅ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯒ ꯄꯨꯟꯕꯁꯦ ꯅꯨꯄꯤ ꯊꯤꯅꯤꯡꯉꯛꯇꯧ ꯃꯥꯜꯂꯦꯅ ꯑꯗꯨꯒꯤ ꯂꯥꯛꯇ꯭ꯔꯕ ꯅꯨꯄꯤ ꯊꯤꯔꯒꯅ ꯀꯔꯤ ꯊꯤꯗ꯭ꯔꯒꯅ ꯀꯔꯤ ꯆꯞ ꯃꯥꯟꯅꯩ ꯃꯥꯒꯤ ꯃꯇꯝꯅꯅꯦ ꯅꯣꯏꯁꯨ ꯃꯇꯝ ꯌꯧꯗ ꯇꯧꯔꯤꯅꯦ ꯃꯇꯝꯗꯣ ꯌꯧꯔꯒ ꯊꯤꯔꯣꯏꯒ ꯌꯥꯄꯣꯠꯇꯦ ꯏꯁ ꯅꯨꯄꯤ ꯊꯤꯅꯤꯡꯗꯕꯒ ꯁꯥꯔꯤꯌꯦ ꯅꯒꯨꯟ ꯈꯪꯉꯦ ꯏꯕꯨꯡꯉꯣ ꯊꯥꯖꯤꯜꯂꯛꯀꯅꯤ ꯑꯗꯣ ꯆꯤꯆꯦ ꯐꯤꯔꯣꯟ ꯍꯣꯡꯉꯨꯒꯦ ꯅꯣꯏꯅꯤ ꯐꯝꯃꯝꯃꯨꯀꯣ ꯑꯗꯣ ꯅꯣꯏꯅꯤꯕꯨ ꯀꯩꯀꯩ ꯆꯥꯔꯒꯦ ꯀꯗꯥꯏꯗꯩ ꯆꯥꯕꯅꯣꯗ ꯅꯨꯄꯤ ꯋꯥꯒꯤꯅꯦꯅ ꯆꯥꯒꯣꯒ ꯍꯥꯏꯗꯦ ꯍꯣꯏ ꯑꯩ ꯂꯦꯝꯕꯤ ꯄꯨꯊꯣꯛꯍꯜꯂꯛꯀꯦꯀꯣ ꯀꯩꯅꯣ ꯅꯣꯏꯅ ꯅꯨꯄꯤ ꯑꯗꯨꯗ ꯅꯨꯄꯤ ꯋꯥꯒꯤꯅꯤ ꯃꯄꯥꯟ ꯊꯣꯛꯇꯦ ꯈꯣꯠꯇꯦ ꯍꯥꯏꯗꯨꯕꯣ ꯂꯦꯝꯕꯤ ꯏꯕꯥꯅꯤꯒꯤ ꯃꯑꯣꯡꯁꯦ ꯅꯣꯏꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯈꯪꯅ ꯄꯨꯡꯉꯥꯡ ꯉꯥꯡꯉꯦꯕ ꯑꯩ ꯃꯄꯥꯟ ꯊꯣꯛꯇꯧ ꯏꯀꯥꯏꯗꯅ ꯊꯣꯛꯇ꯭ꯔꯝ ꯀꯩꯒꯤ ꯏꯀꯥꯏꯕ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯀꯅꯥ ꯈꯪꯅꯤ ꯅꯣꯏꯅꯤꯃꯛ ꯑꯣꯜꯂꯝꯕꯁꯨ ꯑꯣꯟꯗꯦ ꯍꯥꯟꯅꯒꯤꯗꯣ ꯍꯥꯃꯨꯅꯤ ꯀꯔꯤꯁꯨ ꯍꯣꯡꯕ ꯂꯩꯇꯦ ꯍꯧꯖꯤꯛꯅꯕꯨ ꯍꯦꯟꯖꯤꯜꯂꯛꯏꯅꯤ
ꯅꯍꯥꯟꯋꯥꯏꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯊꯦꯡꯅꯕꯗ ꯈꯟꯅꯕꯅꯤꯗꯣ ꯍꯧꯖꯤꯛꯅ ꯌꯨꯝ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯈꯜꯂꯣ ꯀꯃꯥꯏ ꯇꯧꯔꯝꯕꯅꯦꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯑꯩꯗꯤ ꯂꯦꯝꯕꯤꯅ ꯑꯣꯠꯄꯗꯣ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯍꯥꯏꯔꯝꯕ ꯃꯤꯒꯤ ꯌꯦꯡꯕ ꯐꯪꯗ꯭ꯔꯁꯨ ꯀꯅꯥꯅꯣꯅꯦ ꯀꯅꯥꯅꯣꯝꯇ ꯌꯦꯡꯉꯨꯁꯨ ꯆꯠꯂꯣ ꯗꯥꯉꯥꯝꯕ ꯂꯥꯛꯏꯔꯣ ꯍꯣꯏ ꯗꯥꯉꯥꯝꯕꯅ ꯑꯣꯏꯅ ꯂꯧꯕꯤꯔꯛꯑꯕꯣ ꯍꯣꯏ ꯑꯩꯁꯨ ꯆꯠꯀꯦ ꯇꯧꯔꯝꯃꯤꯅꯦ ꯏꯅꯥꯎꯗꯤ ꯅꯨꯄꯤꯒ ꯊꯤꯈꯤꯕꯗꯩꯅꯦ ꯊꯕꯛꯀ ꯆꯤꯟꯗꯅ ꯒꯥꯔꯤꯁꯦ ꯂꯧꯕ ꯆꯠꯄ ꯐꯥꯎꯕ ꯁꯪꯗꯦ ꯍꯥꯏꯅꯦ ꯗꯥꯉꯥꯟꯕ ꯁꯤꯗꯤꯕ ꯏꯁ ꯑꯗꯣ ꯏꯆꯦ ꯀꯧꯊꯣꯔꯛꯀꯦ ꯆꯪꯉꯛꯑꯣ ꯆꯦ ꯗꯥꯉꯥꯟꯕ ꯂꯩ ꯗꯥꯉꯥꯟꯕ ꯁꯤꯗ ꯐꯝꯃꯨꯁꯦ ꯌꯥꯔꯦ ꯌꯥꯔꯦ ꯆꯥ ꯊꯛꯁꯤꯀꯣ ꯄꯤꯌꯣ ꯁꯦꯆꯥ ꯃꯤꯉꯣꯟꯗꯅ ꯐꯠ ꯄꯤꯕ ꯑꯩꯉꯣꯟꯗꯅ ꯈꯞꯇꯅ ꯂꯩꯕ ꯊꯛꯑꯣꯏ ꯅꯣꯏ ꯆꯥꯗꯣ ꯑꯗꯣ ꯏꯆꯟꯒꯤ ꯃꯤꯡꯗꯤ ꯀꯩ ꯀꯧꯕ ꯂꯦꯝꯕꯤ ꯀꯧꯋꯦ ꯑꯣ ꯑꯩꯈꯣꯏꯗꯤ ꯂꯨꯍꯣꯡꯕꯩ ꯄꯥꯎ ꯑꯝꯇ ꯄꯤꯔꯛꯇ꯭ꯔꯕꯅꯤꯅ ꯂꯥꯛꯄ ꯐꯪꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯒꯥꯔꯤ ꯊꯤꯟꯕ ꯑꯣꯏꯅ ꯁꯛ ꯈꯪꯉꯒꯦꯅ ꯍꯦꯛꯇ ꯂꯥꯛꯑꯕ ꯁꯦ ꯁꯣ ꯉꯥꯟꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯌꯧꯔꯛꯇ ꯉꯥꯏꯔꯤ ꯆꯥꯗꯤ ꯊꯛꯑꯕꯣ ꯊꯛꯑꯦ ꯒꯥꯔꯤꯒꯤ ꯀꯌꯥ ꯂꯧꯍꯧꯔꯒꯦ ꯑꯁ ꯌꯥꯔꯦꯗ ꯑꯩꯈꯣꯏꯁꯨ ꯁꯤꯐꯧꯗꯤ ꯄꯥꯡꯕ ꯌꯥꯏꯗ ꯅꯨꯡꯉꯥꯏꯇꯦꯗ ꯀꯌꯥꯅꯣ ꯍꯥꯏꯔꯛꯑꯣꯕ ꯁꯤꯐꯧꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏꯗ ꯆꯤꯡꯂꯥꯏ ꯅꯣꯏ ꯆꯦꯁꯦ ꯁꯦꯟ ꯌꯥꯝ ꯂꯩꯔ ꯃꯥꯜꯂꯦ ꯃꯔꯨꯞꯀꯤ ꯃꯇꯦꯡꯒ ꯑꯝꯇ ꯂꯧꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯏ ꯑꯣꯏꯔꯝꯃꯣꯏꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤꯌꯦ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤꯒꯤ ꯃꯇꯦꯡꯒ ꯄꯥꯡꯖꯜꯂꯦ ꯑꯗꯨꯏ ꯅꯠꯇꯦꯗ ꯗꯥꯉꯥꯟꯕꯁꯤꯃ ꯗꯥꯉꯥꯟꯕꯅ ꯃꯇꯦꯡ ꯁꯨꯝ ꯄꯥꯡꯕꯗꯨꯗ ꯅꯨꯡꯉꯥꯏꯇ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯗꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯃꯤꯁꯨꯅꯦ ꯒꯦꯠꯇ ꯂꯩꯍꯧꯔꯤ ꯑꯗꯣ ꯄꯨꯟꯅ ꯆꯪꯉꯛꯄꯗꯤ ꯀꯩꯗꯧꯒꯦ ꯅꯨꯡꯉꯥꯏꯇ ꯇꯧꯕꯅꯦ ꯆꯠꯂꯒꯦ ꯂꯩꯍꯧꯔꯦꯀꯣ ꯗꯥꯉꯥꯟꯕ ꯀꯩꯅꯣ ꯃꯀꯣꯛ ꯆꯥꯖꯥꯠꯂꯣ ꯀꯩꯅꯣ ꯁꯤꯕꯤ ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯅꯠꯇ꯭ꯔꯣ 이마! 타도하이비네! 타도하이비 넌 시기래! 제시 담디 오마도 이제 아이고 엄덕한 비오바 제시 담디 오마도 이제 해봐 제! 오 제! 타도하이비네! 타도! 이마! 아!
ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯃꯪꯂꯣ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯣꯛꯂꯗꯤ ꯑꯩꯗꯤ ꯀꯝꯗꯧꯕ ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯁꯤꯗ ꯑꯃ ꯎꯔꯝꯕꯅꯤꯗ ꯑꯩꯕꯣ ꯃꯊꯛꯇꯒ ꯂꯩꯖꯥꯠꯂꯣ ꯑꯣ ꯁꯤ ꯂꯩꯔꯦ ꯃꯤ ꯐꯠꯇꯕ ꯂꯩ ꯑꯩ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ ꯅꯪꯒꯨꯝꯕꯅ ꯍꯦꯟꯖꯤꯜꯂꯛꯄ ꯉꯝꯕ꯭ꯔꯤ ꯌꯦꯡꯒꯦꯕ ꯍꯦꯛꯇ ꯐꯣꯡꯅ ꯎꯠꯂꯗꯝꯅꯤ ꯊꯥꯡꯗꯣꯛꯑ ꯇꯨꯡꯒꯤ ꯌꯦꯡꯉꯨ ꯋꯥꯔꯤ ꯑꯃ ꯇꯧꯁꯤ ꯍꯥꯏꯐꯦꯠ ꯀꯨꯝꯊꯕꯤꯔꯛꯀꯗ꯭ꯔꯥ ꯃꯤꯅ ꯀꯨꯝꯃꯣꯗꯤ ꯀꯨꯝꯃꯣ ꯌꯥꯗ꯭ꯔꯅ ꯍꯦꯔꯣ ꯐꯥꯎꯕ ꯋꯥꯔꯤ ꯑꯝꯇ ꯁꯥꯁꯤꯅꯦꯀꯣ ꯀꯔꯤ ꯋꯥꯔꯤꯅꯣ ꯉꯥꯟꯅ ꯑꯐꯥꯎ ꯁꯥꯈꯤꯕꯗꯨꯅꯤꯗ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯗꯣ ꯅꯪꯒ ꯆꯤꯡꯂꯩꯒ ꯂꯩꯅꯩꯁꯤ ꯀꯔꯤ ꯃꯔꯤꯅꯣ ꯅꯪ ꯑꯗꯨ ꯈꯪꯉ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯃꯥꯒꯤ ꯑꯦꯛꯁ ꯃꯄꯨꯔꯣꯏꯕꯅꯤ ꯑꯗꯨꯅ ꯈꯪꯗ ꯌꯥꯗꯕ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯐꯤꯆꯔꯒꯤ ꯃꯄꯨꯔꯣꯏꯕꯗꯣ ꯑꯩ ꯑꯣꯏꯗꯣꯔꯦ ꯑꯗꯨꯅ ꯁꯣꯝꯅ ꯈꯪꯕꯩ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯖꯔꯦꯕ
ꯀꯩꯗꯧꯔꯤꯅꯣ ꯅꯪ ꯂꯩꯁꯤꯗꯤ ꯑꯩ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯇꯧꯒꯦꯁꯦ ꯇꯧꯒꯦ ꯌꯦꯡꯉꯣ ꯁꯤ ꯇꯧꯒꯦꯕ ꯉꯥꯎꯔꯕ ꯅꯪ ꯐꯖ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯆꯪꯉꯛꯄꯒꯤ ꯏꯁꯧ ꯂꯥꯡꯉꯤꯁꯤꯕꯣ Hey. ꯑꯩꯁꯤ ꯅꯪꯒꯤ ꯃꯤꯅꯥꯏꯔꯣ ꯀꯅꯥꯅ ꯂꯣꯏꯁꯤꯟꯕꯤꯅꯦꯅ ꯇꯧꯔꯤꯅꯣ ꯅꯪꯅ 이제 그시를 또 믿으나 무시한다 말하더라. 아두나 능 하나 할 뻔하잖아. Tamo thado. Angang siguba tare. ꯑꯩꯅ ꯁꯤ ꯇꯣꯛꯀꯅꯤ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯥ ꯇꯧꯅ ꯍꯥꯏꯕꯗ ꯅꯪ ꯌꯥꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯅꯦ ꯍꯥ ꯀꯟꯒꯗ꯭ꯔꯥ ꯅꯪꯇꯣ ꯃꯤ ꯎꯁꯤꯠꯇꯕ 사라되나 이제 해 나가나노 지 hogalo yumda sangaga nupi anganda akan saba nang yang phawbra na ha ngachak manbe nangla okto marang nupana namjanan the tokbadagi namna lesaleta manda malina sakto nang de kai male Lembi. Ngai khuse Lembi. Asiga mana runo. sakoni he sakoni malba nangum mana kari na tik laidana aigi da ching laida okta bhai biara noi gum masini okta bali chalam dise aigi nu padi mani ne mani nangum mama thongmaram khangda baga changdam na ba pamuye chokhatta bana chinduna aniyak suna palakada nachinu thuga Ima. Now ngai khomi nangbo. ꯅꯪꯒꯤꯁꯦ ꯊꯥꯗꯣꯛꯑꯣ. ꯏꯃꯥ ꯏꯄꯥ ꯂꯩꯇ꯭ꯔꯦꯅ ꯎꯁꯤꯠꯇꯤ ꯅꯠꯇ꯭ꯔꯣ ꯊꯥꯗꯣꯛꯑꯣꯕ. ꯏꯃꯥ ꯏꯄꯥ ꯂꯩꯇ꯭ꯔꯕꯁꯨ ꯏꯆꯦꯒꯤꯗꯃꯛ ꯃꯅꯥꯎ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯅꯪ ꯀꯧꯕ꯭ꯔꯥ ꯍꯥ ꯅꯪ ꯍꯥꯠꯇꯣꯛꯕ꯭ꯔꯥ ꯍꯥ Now. Thado hai bene. Se. Now. ꯅꯆꯦꯅ ꯀꯔꯝꯕ ꯆꯠꯇꯣꯏ ꯍꯥꯏꯕꯗꯤ Thadoba. ꯈꯪꯗꯅ ꯑꯩꯉꯣꯟꯗ Thadoba. 에이 누미래요 따인데 너 찐도 토가이구라 넌는 너름자 루도바 누구나 시에수 떠롱만이 칼리브나 꼭도 어두 하나 토가이브 따라 Lembi. Sina bata Lembi. Abda khan chilao mi. Lembi. Now. Thado mi. Tau beno mi. Now. Lembi. Abda khan chilao mi. khangbre nang se toba 타요 언제나 원하는 또 해봐 또 보세 또 봐. 타도씨 타도 야리 또 하이브님의 아무튼 또 오세 와락비네블 있자만이나 덕지가 심해서 강래 남군바 슈트가 앙앙아 가능나 앵원도 구타라봐 시츄에이션시다 소미세 레스펙 못 빠미로 레스펙이 아차 강더번 응원다부 까나는 레스펙 덕부야 둘이게 호인나 벅더우로이 낭수 юм시다 레비다기 юм시기미가 짬만 해내고 윰세 아이기 시나 아이기 이쁘로이바 시나 아이기 이마 모이가 만나드라디 낭가 만나 하이로 마통 마람수 강더번 낭나 석다 누가 미기 mayumda laga aphawga su sadana
ꯀꯔꯤꯅ ꯇꯤꯛ ꯂꯩꯗꯅ ꯑꯗꯨ ꯌꯥꯝ ꯂꯤꯡꯉꯤꯅꯣ ꯐꯤꯕꯝꯗꯨꯒ ꯍꯦ ꯅꯁꯛꯇ ꯏꯪꯂꯤꯁ ꯇꯥꯈ꯭ꯔ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯀꯨꯏꯅ ꯂꯦꯞꯀꯅꯨꯀꯣ ꯂꯩꯀꯥꯏ ꯇꯥꯛꯇ꯭ꯔꯤꯉꯩ ꯌꯥꯝ ꯊꯨꯅ ꯍꯜꯂꯧꯔꯣ ꯅꯪ ꯍꯦ ꯆꯤꯡꯂꯩ ꯅꯪ ꯑꯉꯥꯡ ꯑꯈꯥꯁꯤꯅ ꯑꯩꯉꯣꯟꯗ 우시트리세 ꯌꯦꯡꯉꯒ ꯇꯥꯔꯒ ꯂꯩꯕ ꯅꯠꯇ꯭ꯔ ꯅꯪ ꯈꯪꯅꯤ ꯅꯣꯏ ꯑꯩꯅ ꯀꯗꯧꯔꯛꯀꯦ ꯌꯦꯡꯉꯨ 하하 녹tum 녹사닝이네 ꯌꯦꯡꯅꯁꯦ ꯅꯠꯇꯤꯛ ꯀꯌꯥꯝ ꯂꯩꯒꯦꯗꯣ ꯌꯦꯡꯒꯦ ꯀꯅꯥꯅꯣ ꯁꯤꯕꯣ 이바이네. 쟤는 윰 빨람바도. ꯑꯁ ꯑꯗꯨꯅꯦ ꯈꯪꯉꯝꯃꯗꯤ ꯍꯥꯠꯇꯣꯛꯑꯝꯒꯗꯕꯅꯦ ꯆꯠꯈ꯭ꯔꯦꯅꯦ ꯁꯦ ꯉꯁꯥꯏꯅ ꯍꯥꯏꯔꯛꯄ ꯀꯩꯗꯧꯒꯦ 야래. 쟤가 레미 농주 쩔어. 마탄도 와칸 농아이라 말어. ꯑꯩꯅ ꯂꯛꯄꯗ ꯌꯨꯝꯁꯤꯗ ꯌꯦꯡꯉꯨ ꯅꯠꯇ꯭ꯔ ꯅꯪ ꯐꯨꯔꯒ ꯇꯝꯕꯗꯣ ꯅꯪ ꯄꯥꯝꯃꯤꯁꯦ ꯑꯩꯅ ꯌꯨꯝꯁꯤꯗꯒꯤ ꯆꯠꯇꯣꯔꯤꯕꯒꯤ ꯃꯔꯝꯁꯦ ꯀꯔꯤꯅꯣ ꯈꯪꯅ ꯈꯪꯗꯕ ꯁꯥꯒꯅꯨ ꯑꯩꯅ ꯅꯉꯣꯟꯗ ꯀꯌꯥꯔꯛ ꯁꯨꯔꯦ ꯍꯥꯏꯁꯦ ꯅꯉꯣꯟꯗ ꯍꯟꯖꯤꯟ ꯉꯥꯡꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯑꯩꯅ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ ꯍꯥ ꯑꯩ ꯉꯥꯡꯉꯤꯁꯦ ꯇꯥꯗ꯭ꯔꯣ ꯍꯥꯏꯕꯅꯦ ꯍꯦ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯉꯥꯏꯈꯣ ꯇꯥꯗ꯭ꯔꯣ ꯆꯤꯡꯂꯩ ꯅꯪ ꯀꯅꯥꯅꯣ ꯍꯥ ꯅꯪ ꯀꯅꯥꯅꯣ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯈꯨꯝꯃꯣ ꯅꯆꯤꯟꯗꯣ ꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯅ ꯑꯩꯒꯤ ꯏꯆꯥ ꯑꯗꯨꯗꯤ ꯑꯩꯁꯤꯅ ꯀꯅꯥ ꯍꯥ ꯑꯩꯁꯤꯅ ꯀꯅꯥꯅꯣ ꯅꯪꯅ ꯃꯍꯩ ꯌꯥꯟꯗꯕ ꯄꯥꯝꯕꯤ ꯑꯗꯨꯒ ꯃꯥꯅ ꯌꯨꯝꯁꯤꯒꯤ ꯃꯍꯩ ꯌꯥꯜꯂꯕ ꯄꯥꯝꯕꯤ ꯏꯪꯈꯣꯜꯁꯤꯗ ꯎꯍꯩ ꯄꯥꯟꯗꯕ ꯄꯥꯝꯕꯤ ꯑꯃꯇ ꯑꯩꯅ ꯀꯛ ꯊꯝꯃꯣꯏ ꯆꯠꯂꯣ ꯅꯪ ꯈꯛꯇ ꯅꯠꯇꯦ ꯏꯆꯥ ꯄꯥꯝꯃꯤꯁꯦ ꯑꯩꯁꯨ 이자 밤에 ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯩꯕꯛꯇ ꯇꯝꯃꯝꯗꯕ ꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯕ ꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ ꯅꯪꯒꯤ ꯅꯔꯥꯜꯗꯗꯤ ꯀꯅꯥꯒꯤ ꯅꯔꯥꯜꯗꯤꯕ ꯌꯥꯔꯦ ꯁꯤꯒꯤ ꯋꯥꯐꯝꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯡꯅꯔꯣꯏꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥ ꯂꯩꯔꯦ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯔꯦ ꯑꯗꯨꯅ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ ꯆꯠꯂꯣ ꯍꯦ ꯅꯨꯄꯤ ꯅꯪ ꯑꯩ ꯂꯩꯁꯦ ꯀꯩ ꯑꯣꯏꯅ ꯎꯒꯦ ꯆꯠꯂꯣ sida sain to aduga chalo
ꯀꯞꯄꯤꯔꯣ? ꯀꯞꯇꯦꯗ. ꯑꯩꯗꯤ ꯃꯅꯤꯄꯨꯔꯁꯤꯗ ꯃꯀꯣꯛ ꯆꯥꯛꯄ ꯂꯩꯔꯤꯁꯦ ꯑꯃꯈꯛꯇ ꯃꯥꯜꯂꯨꯔꯦ. ꯑꯗꯨꯒꯗꯤ ꯑꯅꯤ ꯁꯨ ꯂꯩꯔꯝꯃꯤ. ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯁꯦ? ꯅꯝꯕꯔ 1ꯗ ꯆꯤꯡꯂꯥꯏ, ꯅꯝꯕꯔ 2ꯗꯅ ꯍꯧꯖꯤꯛ ꯂꯥꯛꯑꯝꯕ ꯅꯨꯄꯥꯗꯣ. ꯆꯤꯡꯂꯥꯏꯗꯒꯤ ꯍꯧꯖꯤꯛ ꯂꯥꯛꯑꯝꯕ ꯅꯨꯄꯥꯗꯨꯅ ꯈꯔ ꯍꯦꯟꯖꯤꯟ ꯃꯥꯜꯂꯦ ꯆꯥꯛꯄ. ꯆꯥꯛꯄꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯉꯥꯎꯕ ꯑꯃꯁꯨ ꯌꯥꯎꯔꯤꯌꯦ. ꯑꯗꯨꯗꯤ ꯅꯪꯗꯤ ꯀꯣꯛ ꯆꯥꯛꯄꯒꯤ ꯅꯨꯄꯤ ꯇꯥꯔꯦ. ꯍꯣꯏ ꯑꯗꯨꯃꯥꯏ ꯍꯥꯏꯇꯥꯔꯦ. 이나마, 나안간다시 까이데노. ꯊꯧꯕꯥꯜꯗꯒꯤꯅꯤ ꯀꯩꯗꯧꯔꯒꯦ? ꯁꯨꯝ ꯍꯪꯕꯅꯤꯗ. ꯃꯕꯨꯛ ꯌꯥꯝ ꯐꯔꯝꯗꯧ ꯃꯥꯜꯂꯦ. ꯐꯕꯅꯦ. ꯅꯨꯄꯤ ꯊꯤꯔꯕꯣ? ꯊꯤꯔꯦ. ꯃꯆꯥ ꯂꯩꯔꯕꯅꯦ. ꯑꯁ. ꯀꯩꯅꯣ? ꯃꯤꯅ ꯅꯨꯄꯤ ꯊꯤꯔꯦ, ꯃꯆꯥ ꯂꯩꯔꯦ ꯍꯥꯏꯔꯒ ꯅꯪꯅ ꯃꯊꯥ ꯁꯥꯔꯤꯗꯨꯕꯣ? ꯍꯣꯞ ꯀꯥꯏꯕ. ꯍꯩꯃꯥ, ꯀꯔꯤ ꯍꯣꯞꯅꯣ? ꯈꯪꯇꯦꯇ. ꯁ꯭ꯋꯥꯏꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯦ. ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯌꯥꯝ ꯆꯨꯝꯗꯦ. ꯀꯩꯅꯣ ꯑꯩꯅ ꯃꯥ ꯑꯗꯨꯝ ꯌꯦꯡꯅꯤꯡꯉꯤꯁꯤꯅ? ꯌꯦꯡꯉꯨꯒꯦ. ꯀꯩ ꯅꯪ ꯄꯥꯝꯃꯤꯁꯦ? ꯀꯩꯅꯣ? ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯑꯩ ꯑꯗꯨꯝ ꯀꯣꯏ ꯏꯅꯩꯁꯤ ꯀꯩꯒꯤꯅꯣꯕ? ꯀꯥꯏ ꯏꯅꯩꯕꯩꯗꯤ? ꯃꯪꯒꯣꯟ ꯊꯣꯛꯑꯦ, ꯆꯥꯛꯁꯪ ꯆꯪꯉꯦ, ꯀꯥ ꯆꯪꯉꯦ. ꯅꯪ ꯀꯣꯏ ꯏꯅꯩꯁꯤꯗꯤ? ꯌꯨꯝꯁꯤꯕꯨ ꯅꯪꯒꯤꯔꯣ? ꯌꯨꯝꯁꯦ ꯑꯩꯒꯤ. ꯑꯩꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯀꯅꯤ, ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯒꯅꯤ. ꯈꯪꯉꯦꯗꯅ. ꯍꯣ, ꯅꯪꯒꯤ ꯌꯨꯝꯁꯤꯗꯅꯦ ꯑꯩꯅ ꯆꯪꯕ ꯃꯐꯝ, ꯂꯩꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯅꯪꯅ ꯀꯣꯏ ꯏꯅꯩꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ? ꯑꯩꯅ ꯆꯠꯅꯤꯡꯕ ꯃꯐꯝ, ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯕꯁꯤꯕꯨ ꯅꯪꯅ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯩ ꯈꯜꯂꯤꯗꯨꯕꯨ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝ ꯈꯟꯕ ꯃꯥꯜꯂꯤꯗ. ꯑꯣꯅꯤꯡꯉꯦ ꯅꯁꯛꯇꯣ ꯎꯕꯗ. ꯆꯠꯂꯣ ꯁ꯭ꯋꯥꯏꯗ. ꯍꯥꯄꯨ ꯈꯨꯆꯨꯗꯨꯒ ꯇꯨꯀꯠꯆꯩꯍꯦ. ꯑꯩꯗꯤ ꯇꯨꯒꯠꯆꯕꯤꯗꯦ. ꯆꯤꯡꯂꯩ. ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯁꯤꯗ? ꯁ꯭ꯀꯨꯜꯁꯨ ꯂꯥꯛꯄ ꯎꯗꯦ, ꯐꯣꯟꯁꯨ ꯄꯥꯏꯗꯦ. ꯅꯠꯇꯦ, ꯀꯩꯗꯧꯔꯒꯦ? ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯂꯩꯕ꯭ꯔꯣ? ꯉꯥꯟꯕ, ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ. ꯅꯪ ꯆꯠꯂꯣ. ꯅꯪꯅ ꯁꯨꯃꯥꯏꯅ ꯌꯨꯝꯗ ꯂꯥꯛꯄꯁꯦ ꯂꯥꯛꯀꯅꯣ. ꯑꯉꯥꯡꯁꯤꯡꯅ ꯎꯔꯒ ꯋꯥꯈꯜ ꯑꯃ ꯈꯟꯈꯤꯅꯤ. ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯁꯨ ꯃꯐꯝ ꯑꯃꯗ ꯁꯥꯟꯅꯁꯦ. ꯆꯤꯡꯂꯩ, ꯑꯩꯁꯤ ꯅꯪꯒꯤ ꯅꯐꯝꯗ ꯏꯀꯥꯏ ꯈꯪꯗꯕ, ꯑꯅꯝ ꯀꯟꯕ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯦ. ꯑꯩꯒꯤ ꯃꯑꯣꯡꯁꯦ ꯅꯪ ꯌꯥꯝ ꯍꯩꯅꯗ꯭ꯔꯕꯣ? ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯌꯦꯠꯂꯕꯣ? ꯅꯪꯅ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯤꯕ, ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯁꯦ ꯑꯩꯒ ꯊꯦꯡꯅꯅꯤ ꯈꯟꯕꯩꯔꯣ? ꯉꯥꯟꯕ, ꯑꯗꯨꯏ ꯋꯥ ꯅꯠꯇꯦ. ꯑꯉꯥꯡꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯍꯟꯈꯤꯒꯦ. ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯤꯅꯕ ꯃꯤꯁꯨ ꯑꯃꯠꯇ ꯂꯩꯇꯦ. ꯑꯗꯨꯅ ꯑꯩ ꯁ꯭ꯀꯨꯜ ꯄꯨꯕ ꯇꯣꯛꯑꯒꯦꯅ ꯈꯜꯂꯦ. ꯑꯗꯨꯒ ꯅꯪꯒꯤ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯗꯨꯗꯤ ꯅꯪꯒ ꯑꯩꯒ ꯁꯥꯟꯅꯅꯕ ꯋꯥꯔꯤꯁꯨ ꯂꯩꯇꯦ. ꯅꯨꯡꯁꯤ ꯅꯪꯕꯨ ꯀꯩꯗ ꯂꯩꯒꯦ? ꯀꯩꯅꯣ? ꯂꯥꯡꯒꯅꯨ, ꯑꯁꯤꯗ. ꯆꯠꯂꯣ, ꯑꯉꯥꯡꯁꯤꯡ ꯎꯈꯤꯅꯤ. ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯅꯤ ꯈꯜꯂꯤꯗꯨꯗꯤ ꯌꯥꯝ ꯐꯩ. ꯑꯗꯨꯕꯨ ꯅꯪꯅ ꯁ꯭ꯀꯨꯜ ꯄꯨꯕ ꯇꯣꯛꯅꯤꯡꯉꯤꯗꯨꯗꯤ
ꯑꯉꯥꯡꯁꯤꯡꯒꯤ ꯅꯠꯇꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯛꯅꯤꯡꯕꯅꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯥꯟꯅꯅꯕ ꯋꯥꯔꯤ ꯂꯩꯇ꯭ꯔꯒꯁꯨ ꯑꯩꯗꯤ ꯅꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯁꯥꯅꯤꯡꯕ ꯋꯥꯔꯤ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯂꯩꯔꯕꯁꯨ ꯅꯪꯅ ꯁꯥꯅꯤꯡꯗꯕꯅꯤꯅ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯣ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯑꯃꯠꯇꯗꯤ ꯇꯧꯖꯒꯦ ꯃꯁꯤꯃꯇꯗꯤ ꯅꯪꯅ ꯌꯥꯕꯤꯌꯨ 이방이네 콜레지 ꯇꯝꯃꯤꯉꯩ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕ ꯃꯐꯝꯗꯨꯗꯅꯦ ꯑꯩ ꯉꯥꯏꯔꯝꯒꯦ ꯅꯪ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩ ꯀꯩꯒꯨꯝꯕ ꯈꯔ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ 당한바 하오 ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯑꯩꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯦꯡꯉꯒ ꯏꯁꯥꯁꯤꯅ ꯃꯩ ꯆꯤꯡꯉꯤꯁꯤꯅ ꯀꯔꯤꯒꯤ ꯍꯣꯏ ꯂꯥꯛꯑꯃꯤꯅꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ 이rol레 라오 만ung데 파무세 ꯐꯝꯃꯔꯣꯏꯒꯦ ꯆꯠꯂꯒꯦ ꯊꯕꯛ ꯑꯃ ꯆꯠꯇꯧꯕꯁꯨ ꯂꯩ ꯅꯣꯏ ꯆꯦꯗ ꯁꯨꯝ ꯀꯩꯅꯣꯝ ꯍꯥꯏ ꯂꯥꯛꯑꯝꯕꯅꯦ 하이라보 ꯍꯥꯏꯔꯦ 야라보 와리 로이버 하이바 ꯂꯣꯏꯔꯦ ꯆꯠꯂꯒꯦ ꯍꯣꯏ ꯆꯠꯂꯣ 이나마 당한ꯕꯁꯦ ꯌꯥꯝ ꯐꯔꯝꯗꯧ ꯃꯥꯜꯂꯦ ꯐꯕꯅꯦ 마세 누피 레이트꯭ꯔꯦ 하이나ꯁꯨ ꯇꯥꯏ 누피 ꯑꯃ ꯁꯦꯝꯕꯤꯔꯁꯤꯔ ꯈꯪꯗꯦ ꯋꯥꯊꯤꯗꯣ ꯉꯥꯡꯉꯅꯨ ꯆꯠꯂꯣ ꯅꯥꯎ ꯀꯧꯊꯣꯔꯛꯑꯣ ꯊꯕꯛ ꯑꯃ ꯊꯥꯒꯦ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯆꯦ ꯃꯣꯅꯥꯗꯣ ꯑꯗꯨ ꯁꯦꯝꯕꯤꯔꯁꯤꯔ ꯈꯪꯗꯦ ꯃꯥꯏꯁꯤꯕꯨ ꯑꯩꯉꯣꯟꯗ ꯆꯤꯡꯅꯩ ꯆꯠꯂꯣ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏꯗ ꯉꯥꯟꯊꯣꯏꯗꯣ ꯉꯔꯥꯡ ꯇꯦꯟ ꯃꯈꯣꯏꯗ ꯂꯥꯛꯑꯒ ꯙꯥ ꯇꯦꯟꯕ ꯆꯤꯡꯂꯥꯏꯗꯣ ꯎꯗꯕ ꯀꯨꯏꯔꯦ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯍꯥꯏꯔꯝꯃꯦ ꯍꯥꯏꯌꯦ ꯃꯥꯗꯤ ꯀꯩ ꯈꯨꯝꯒꯦ ꯍꯥꯏꯒꯦ नुपी थीगिबदगी मपानगा थोखिद्रे बाप खुता अमा तौग्रे लेम्बी मोय अनीगी रोमांस तुदी अखोय येंबा ngamde गायना हाइजले चाकछनुना नोय मंगाइरेने हाइरिजे nganthoi do hojik se nang pamapa male nang adum hangle hai thengna ba khudingi temagi kho haido ado try tang tawsira madui nupi dudi nang nupi thire adu ada kaim thi do natti aduna ni nang nupi thire khangna mana nang hangai do aduma nupi ro noy am lawningi je yaine noy ngai je asengba marup je aduni dana nang ne yam pamadu da haibi bai wani da yare bungo naha waina kotan tanenge dana yadraga hojikta irang tawra noyo hojikan di ko ai matha yam sai jani khoimuga ngasi khoisangwani ko ngasi igarakana mana nganthoi gi wari yung purai se kaigino ba nupi thire se ma khangdabra haibani da mi sina ba yaung ni ko ngasi khangni wari ga loi thugai ge ba lembi su phattaba nupi di natte machin khara kanja bai wani adum lemi no kaino mai nungsi jarak chani nang hoji nupi ama thige su yararoi aduna laibaga tamambani khandoaga adum leminaro kaino nupi ama thiba kai gi yaru doba lembi leibagi is ma so ma do panjagi ni kaino fare adudi da khoimo hayang form fill up ta wam ta chatmi nause
ꯍꯪꯆꯤꯠ ꯂꯥꯁ ꯗꯦꯠꯅꯦ ꯍꯥꯏꯗꯥꯏꯅꯦ ꯅꯪ ꯍꯧꯔꯔꯣꯏꯕ ꯆꯤꯡꯂꯥꯏꯁꯨ ꯆꯠꯅꯤ ꯍꯥꯏꯕꯅꯤ ꯃꯥꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯣ ꯀꯩꯅꯣ ꯉꯝꯃꯣꯏ ꯆꯠꯃꯤꯟꯅꯕꯒ ꯍꯣ ꯐꯔꯦ ꯑꯩꯅ ꯍꯦꯟꯅ ꯆꯠꯃꯤꯟꯅꯅꯤꯡꯗꯦ ꯗꯥꯈꯣꯏꯃꯣ ꯍꯌꯦꯡ ꯁꯤꯗ ꯆꯪꯉꯣꯀꯣ ꯑꯗꯨꯒ ꯆꯠꯃꯤꯟꯅꯔꯁꯦ ꯑꯩ ꯃꯤꯉꯣꯟꯗ ꯌꯦꯠꯄ ꯌꯥꯝ ꯇꯜꯂꯦꯕ ꯑꯩꯗꯤ ꯍꯌꯦꯡ ꯎꯁꯣꯞ ꯑꯃ ꯂꯩ ꯊꯦꯡꯗꯧ ꯃꯥꯜꯂꯦ ꯉꯥꯅꯤ ꯍꯥꯏꯕꯗꯨꯗ ꯍꯦꯛ ꯅꯥꯟꯊꯣꯛꯍꯟꯅꯤꯡꯗꯕ ꯇꯦꯟꯕ ꯆꯠꯅꯤ ꯍꯥꯏꯕꯅꯤ ꯃꯥꯒ ꯆꯠꯃꯤꯟꯅꯔꯣ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯒꯦ ꯍꯣꯏ ꯃꯄꯨꯒꯤ ꯍꯨꯏ ꯑꯁꯦꯡꯕꯅꯤ ꯁꯤꯃꯁꯨ ꯂꯦꯝꯕꯤ ꯂꯣꯏꯗ꯭ꯔꯤꯕꯣ ꯂꯥꯛꯃꯤꯟꯅꯔꯒꯦ ꯅꯪ ꯆꯠꯂꯝꯃꯣ ꯂꯣꯁꯟ ꯍꯧꯕꯗ ꯉꯥꯏꯔꯤꯕ ꯅꯪ ꯊꯦꯡꯉꯅꯦꯕ ꯆꯠꯂꯝꯃꯣꯀꯣ ꯂꯦꯝꯕꯤ ꯅꯪ ꯆꯤꯡꯂꯥꯏꯒ ꯂꯥꯛꯃꯤꯟꯅꯔꯒꯦꯔꯣ ꯂꯥꯛꯃꯤꯟꯅꯔꯣ ꯑꯩꯗꯤ ꯃꯥꯒ ꯀꯩꯗꯧꯕꯩ ꯂꯥꯛꯃꯤꯟꯅꯗꯣꯏꯕ ꯑꯩ ꯂꯣꯏꯔꯦ ꯆꯠꯃꯤꯟꯅꯔꯁꯤ ꯀꯩꯅꯣ ꯑꯩꯒ ꯆꯠꯂꯁꯦ ꯃꯥ ꯊꯥꯗꯣꯛꯈ꯭ꯔꯣ ꯅꯪꯕꯨ ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯇꯜꯂꯦꯗꯥꯏꯅꯦ ꯗꯥꯇꯦꯝꯕ ꯆꯠꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ. ꯌꯥꯔꯦ ꯃꯃꯥꯏ ꯂꯩꯊꯣꯛꯑꯣ ꯆꯠꯈ꯭ꯔꯣ 이만 가이노! 이만 ꯑꯩꯕꯨ ꯆꯠꯂꯒꯅ ꯀꯔꯤ ꯆꯠꯇ꯭ꯔꯒꯅ ꯀꯝꯗꯧꯕ ꯍꯣꯏ ꯑꯩ ꯆꯠꯂꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯁꯦ ꯀꯥꯏ ꯆꯠꯇꯨꯅꯣ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯆꯠꯊꯣꯡꯒꯅꯨꯀꯣ ꯍꯣꯏ ꯆꯪꯉꯝꯃꯣ sillinga ka shoot tabang ngamle phone ba babam sida ngan ba ko ma nga sina hat nei kari kuma ko jaba nang su hat kani au hai bane ko dara 폰
ꯆꯤꯡꯂꯩ ꯒꯥꯏꯗꯣ ꯅꯠꯇ꯭ꯔꯅꯤ ꯁꯤꯕꯨ ꯃꯥꯅꯤꯗ इनमदा कॉल तवो काय लेनो हंगो तौरीने पाइदिए दांगन मदा तव ए मंगोंददी कैगी तवदे तव ओ फाइल सोइद्रे कइनो सोइद्रिबो कैसु नतेदा हौजि फागी तौया मतमला स्वाइदने उराव थरगा लेट्रसुने स्कूल द चलगा येंगुचो नंगसे बो अनिदो कवरगा अमना आइगा लेहौरगे अमना नंगा चलो इतोम लेहौबा तलेबा ꯆꯤꯡꯂꯩ ꯅꯠꯇ꯭ꯔꯅꯦ ꯆꯤꯡꯂꯩ ꯉꯥꯟꯕ ꯁꯦ ꯄꯥꯀꯅꯨꯁꯦ ꯑꯩ ꯂꯩꯁꯤꯗꯤ ꯆꯠꯁꯤꯂꯣ ꯉꯥꯟꯕ ꯑꯉꯥꯡꯁꯤꯡꯗꯣ ꯄꯥꯈꯠꯂꯝꯃꯅꯤ ꯐꯣꯟ ꯑꯝꯇ ꯇꯧꯋꯣ ꯁꯦ ꯐꯣꯟꯗꯣ ꯑꯣꯞ ꯇꯥꯈ꯭ꯔꯦ ꯌꯨꯝ ꯌꯧꯔ ꯇꯧꯔꯁꯦ ꯆꯠꯁꯤꯂꯣ ꯁꯦ ꯊꯧꯔꯛꯑꯣ ꯀꯩꯗꯧꯔꯒꯦ ꯌꯥꯗ꯭ꯔꯕꯣ ꯌꯥꯗꯕ ꯃꯥꯜꯂꯦ ꯀꯨꯝꯊꯔꯛꯑꯣ ꯑꯩ ꯇꯧꯒꯦ ꯂꯥꯎ ꯂꯥꯎ ꯒꯥꯔꯤꯁꯦ ꯁꯤꯗ ꯁꯨꯝ ꯊꯝꯃꯝꯃꯁꯦ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩ ꯍꯣꯔꯦꯟ ꯑꯉꯥꯡ ꯑꯃ ꯊꯥꯔꯒꯅꯦ ꯑꯗꯨꯒ ꯂꯧꯍꯜꯂꯒꯦ ꯑꯗꯣ ꯑꯩꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯦ ꯍꯣꯏ ꯂꯥꯎ Damro, bro. ꯀꯥꯏꯗꯅꯣ ꯅꯪ ꯊꯧꯔꯤꯁꯦ? ꯌꯨꯝꯗꯅꯦ. ꯂꯝꯕꯤꯁꯦ ꯂꯥꯟꯗ꯭ꯔꯣ ꯑꯗꯨꯗꯤ? ꯂꯥꯟꯗꯦ. ꯁꯤꯗꯤ ꯅꯣꯏꯔꯣꯝꯗꯅꯦ ꯅꯪ ꯊꯧꯔꯤꯁꯦ? ꯃꯥꯅꯦ. ꯀꯩꯅꯣ ꯉꯥꯟꯕ? ꯑꯉꯥꯡꯁꯤꯡ ꯂꯣꯏ ꯄꯥꯈꯠꯂꯝꯃꯅꯤꯌꯦ. ꯌꯨꯝꯗ ꯑꯝꯇ ꯌꯥꯝ ꯊꯨꯅ ꯆꯠꯁꯦ. ꯑꯩꯅ ꯉꯁꯥꯏ ꯌꯨꯝꯗ ꯌꯧꯔꯀꯥꯟꯗ ꯐꯣꯟꯗ ꯍꯥꯏꯔꯁꯦ ꯍꯥꯏꯕꯗ ꯅꯪꯕꯨ ꯌꯥꯔꯅꯤ ꯍꯥꯏꯗꯥꯏꯅꯦ. ꯀꯩꯅꯣ ꯉꯥꯟꯕ? ꯌꯨꯝꯂꯣꯝꯗ ꯑꯝꯇ ꯌꯥꯝ ꯊꯨꯅ ꯊꯧꯋꯣ. ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗꯅꯦ ꯑꯩꯅ ꯅꯪ ꯊꯤꯟꯖꯟꯕꯗꯅꯦ
ꯑꯉꯥꯡꯁꯤꯡꯗꯨꯅ ꯀꯔꯤ ꯈꯟꯗꯣꯏꯅꯣ ꯑꯝꯇ ꯅꯪꯁꯨ ꯑꯝꯇ ꯈꯜꯂꯣ ꯀꯩꯁꯨ ꯈꯜꯂꯣꯏ ꯀꯩꯁꯨ ꯈꯜꯂꯣꯏ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯕꯗ ꯃꯣꯏ ꯑꯗꯨꯝ ꯌꯥꯅꯤꯌꯦ ꯌꯥꯔꯦ ꯌꯨꯝ ꯌꯧꯗꯣꯔꯦ ꯌꯧꯔꯦ ꯀꯨꯝꯊꯔꯛꯑꯣ 이dom차 ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ ꯑꯁꯨꯛ ꯊꯦꯡꯉꯐꯥꯎ ꯀꯥꯏ ꯂꯩꯔꯨꯒꯦ ꯅꯪꯕꯣ 이dom차 ꯃꯤ ꯌꯥꯎꯔꯛꯏꯌꯦ ꯑꯝꯇ ꯀꯧꯁꯟꯕꯤꯔꯣ ꯀꯅꯥꯅꯣꯅꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯍꯧꯕꯅꯦ ꯀꯅꯥꯅꯣꯅꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯍꯧꯋꯦ ꯍꯥꯏꯁꯤꯕꯣ ꯍꯩꯃꯥ 이비엠마 ꯆꯪꯉꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯀꯔꯤ ꯀꯞꯄꯤꯅꯣ ꯀꯞꯄꯅꯨꯁꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯄꯨꯡ ꯕꯥꯔꯣ ꯇꯥꯗꯣꯔꯀꯥꯟꯁꯤꯗ ꯀꯥꯏꯗꯅꯣ ꯌꯦꯡꯉꯨꯗꯣꯏꯁꯦ ꯈꯣꯏꯃꯣ ꯅꯪ ꯂꯦꯝꯕꯤꯒ ꯂꯩꯃꯤꯟꯅꯔꯝꯃꯣ ꯇꯦꯟꯕ 이반이 ꯆꯠꯂꯨꯔꯒꯦ ꯍꯣꯏ ꯂꯩꯍꯧꯒꯦ ꯈꯣꯏꯃꯣ 이반이 오늘 짤로세 띠엠바가 많이 레우잖아니 ꯍꯣꯏ 너희 아니 오늘 렘비 이반이 오늘 짤로로 ꯑꯗꯨꯗꯤ ꯀꯩꯗꯧꯕꯩ ꯀꯧꯔꯛꯏꯅꯣ ꯅꯣꯏꯅꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯀꯣꯛ ꯆꯠꯈꯤꯕ ꯀꯩꯗꯧꯒꯦ 이스 컴만드나 그수 떠우리 컴니 뻑뻑 작은게 ꯀꯩꯅꯣ ꯍꯥꯏꯁꯦ ꯆꯦꯟꯕ ꯆꯣꯡꯕ ꯇꯧꯔꯕꯗꯤ ꯄꯥꯎ ꯑꯃꯗꯤ ꯄꯤꯔꯛꯄ ꯌꯥꯔꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯤꯔꯛꯇ꯭ꯔꯤꯁꯤꯅꯗꯤ ꯑꯩ ꯄꯨꯂꯤꯁꯇ ꯆꯠꯍꯧꯕꯅ ꯐꯗꯣꯔꯤꯕ꯭ꯔꯣ ꯉꯜꯂꯤ ꯀꯩꯗꯧꯔꯒꯦ ꯄꯥꯕꯨꯡ ꯅꯪ ꯆꯦ ꯍꯜꯂꯛꯇꯕꯁꯦ ꯄꯥꯈꯠꯄ ꯅꯨꯡꯉꯥꯏꯇꯕ ꯀꯩꯝ ꯐꯥꯎꯗꯕ꯭ꯔꯥ ꯀꯅꯥꯅꯣꯅꯦ ꯑꯃꯨꯛ ꯍꯜꯂꯣ ꯆꯤꯡꯂꯥꯏ ꯗꯥꯉꯥꯝꯕ ꯉꯔꯥꯡ ꯗꯥꯉꯥꯟꯕ ꯍꯥꯎ ꯅꯣꯏ ꯀꯥꯏꯗ ꯂꯩꯅꯣ ꯁꯣꯝꯗ ꯄꯥꯈꯠꯅꯔꯦ ꯆꯦꯜꯂꯁꯨ ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯔꯛꯄ ꯌꯥꯕꯗꯨꯕꯨ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯑꯈꯪꯕꯤꯅꯦ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗ ꯂꯩꯌꯦ ꯑꯍꯟ ꯈꯔ ꯀꯧꯔꯝꯃꯣ ꯕꯥꯕꯥ ꯍꯣꯏ ꯆꯠꯈ꯭ꯔꯕꯅꯦ ꯍꯣꯏ ꯊꯝꯃꯒꯦ 이씨 ꯅꯪꯅ ꯆꯦ ꯂꯩꯐꯝ ꯈꯪꯅ ꯍꯥꯏꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤ ꯄꯥꯕꯨꯡ ꯑꯍꯟ ꯆꯠꯈ꯭ꯔꯦꯌꯦ ꯂꯣꯏꯁꯤꯜꯂꯨꯔꯖꯣ ꯀꯅꯥꯒꯤ ꯑꯍꯟ ꯑꯣ ꯏꯅꯝꯃꯗꯣ ꯗꯥꯉꯥꯟꯕꯗ ꯆꯦꯜꯂꯦ ꯍꯥꯏꯕ 얘니들 떠오르세요 맞춰가지고 Now 제 ꯅꯪ ꯂꯩꯇꯕꯁꯦ ꯌꯨꯝꯁꯦ ꯏꯍꯥꯡ ꯍꯥꯡꯕꯒꯨꯝ ꯇꯧꯋꯦ 이제 ꯌꯥꯝ ꯅꯤꯡꯁꯤꯡꯉꯦ ꯌꯥꯝꯅꯁꯨ ꯀꯞꯅꯤꯡꯉꯦ 제 ꯅꯪ ꯑꯩ ꯊꯥꯗꯣꯛꯑ ꯆꯠꯂꯤ ꯀꯩꯒꯤꯅꯣ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯍꯥꯏꯔꯛꯑꯣ ꯆꯦ ꯌꯥꯎꯗꯅ ꯑꯩ ꯀꯃꯥꯏ ꯍꯤꯡꯗꯣꯏꯅꯣ ꯅꯣꯛꯄꯥꯕꯨ ꯀꯅꯥꯗ ꯁꯤꯟꯅꯕꯤꯔꯝꯃꯤꯅꯣ Excuse me. ꯀꯩꯅꯣ ꯅꯆꯦ ꯁꯤꯌꯨ ꯑꯗꯨꯃꯥꯏꯅ ꯀꯞꯄꯤꯗꯨꯕꯣ ꯆꯦ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯀꯃꯥꯏ ꯍꯤꯡꯗꯣꯏꯅꯣ ꯀꯥꯏꯅꯒ ꯃꯤꯅ ꯇꯥꯔꯒ ꯀꯔꯤ ꯑꯣꯏꯅ ꯈꯟꯗꯣꯏꯅꯣ ꯅꯪ ꯅꯀꯣꯛꯇꯣ ꯆꯥꯛꯄ꯭ꯔꯥ ꯅꯪ ꯆꯠꯂꯣ ꯆꯨꯝꯅ ꯀꯞꯄꯨꯆꯣ
제. 이베마 너희부 로이너브로. ꯑꯣ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯊꯦꯡꯉꯦ ꯊꯣꯛꯅꯔꯣꯅꯤ ꯅꯣꯏꯕꯣ ꯃꯄꯥꯟꯗ ꯃꯌꯥꯝ ꯉꯥꯏ ꯂꯩꯔꯦꯅꯦ. ꯅꯥꯎ ꯂꯦꯝꯕꯤꯒ ꯐꯖꯅ ꯂꯩꯃꯤꯟꯅꯧꯀꯣ ꯈꯠꯅꯒꯅꯨꯀꯣ ꯆꯤꯆꯦꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯆꯦ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯂꯦꯝꯕꯤ ꯅꯥꯎꯒ ꯈꯠꯅꯒꯅꯨꯀꯣ ꯐꯖꯅ ꯂꯩꯃꯤꯟꯅꯧ. ꯅꯥꯎꯁꯦ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯕꯅꯤꯀꯣ. ꯆꯤꯡꯂꯥꯏꯁꯦ ꯂꯦꯝꯕꯤ ꯅꯨꯡꯁꯤꯕ ꯃꯥꯜꯂꯦ ꯃꯥꯏ ꯃꯑꯣꯡꯁꯦ ꯆꯤꯡꯅꯩꯌꯦꯕ ꯑꯩꯗꯤ ꯏꯇꯣꯝꯇꯔꯕꯨ ꯅꯪꯁꯨ ꯆꯤꯡꯅꯔꯤ ꯑꯣꯏꯔꯦ ꯈꯪꯅꯤꯗꯅ ꯅꯨꯄꯥ ꯑꯃ ꯅꯨꯡꯉꯥꯏꯅꯤ. ꯀꯩꯅꯣ ꯉꯁꯤꯗꯤ ꯈꯥ ꯋꯥꯡꯁꯤ 이찍 ꯆꯤꯛꯏꯗ. ꯗꯥꯂꯣꯏꯝꯕ ꯁꯤꯝꯇ ꯌꯦꯡꯕꯤꯌꯨꯅꯦ ꯁꯦꯝꯐꯝ ꯈꯪꯗ꯭ꯔꯦꯕ. ꯀꯗꯥꯏ ꯌꯦꯡꯒꯦꯁꯦ ꯀꯩ ꯌꯥꯗ꯭ꯔꯤꯅꯣ. ꯑꯥꯏ. ꯁꯤꯗ ꯆꯪꯉꯦꯗꯅ ꯑꯗꯨꯒ ꯁꯤꯁꯦ ꯁꯦꯝꯗꯣꯏꯅꯦꯕ. ꯁꯣꯝꯒꯤꯁꯦ ꯁꯤꯗ ꯆꯪꯁꯤꯜꯂꯣ. ꯁꯤ ꯆꯪꯉꯦꯗꯅꯀꯣ ꯁꯣꯝꯗ ꯑꯗꯨꯝ ꯆꯪꯉꯣꯕ ꯑꯗꯨꯒ ꯁꯤ ꯁꯦꯠꯇꯤꯡꯁꯤꯗ ꯆꯪꯁꯤꯜꯂꯦꯗꯅ ꯑꯗꯨꯒ ꯁꯤ 3 ꯗꯣꯠꯁꯤꯗ ꯁꯤꯗ ꯑꯃꯨꯛ ꯆꯪꯒꯅꯤꯗꯅ ꯑꯗꯨꯒ ꯁꯣꯝꯗ ꯆꯪꯁꯤꯜꯂꯒ ꯁꯨꯝ ꯁꯦꯝꯕ ꯌꯥꯔꯅꯦꯕ. ꯁꯤꯗ ꯀꯣꯟꯇꯛ ꯇꯧꯈꯤꯕ ꯑꯗꯨꯗꯩꯗꯤ ꯑꯗꯨꯝ ꯅꯪꯒꯤꯁꯦ ꯌꯥꯔꯅꯦꯕꯀꯣ. ꯁꯤ ꯑꯣꯟ ꯍꯦꯛ ꯇꯧꯕ ꯑꯗꯨꯝ ꯌꯥꯔꯅꯤ. ꯀꯥꯏ ꯐꯣꯟꯗꯣ ꯄꯤꯔꯣ. ꯁꯦ ꯀꯩꯅꯣ ꯍꯥꯏꯔꯣ. ꯀꯩꯅꯣ ꯌꯥꯗ꯭ꯔꯤꯕꯣ ꯄꯣꯊꯣꯔꯣ. ꯀꯩꯅꯣ ꯗꯥ ꯈꯣꯏ ꯃꯣꯏꯗ ꯍꯪꯉꯁꯨ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ. ꯃꯥꯟꯅꯗꯦ. ꯀꯗꯥꯏꯅꯣ. ꯑꯣꯏ ꯑꯣꯏ. ꯍꯣꯏ. ꯁꯤ ꯆꯪꯉꯦꯗꯅ ꯁꯤ ꯆꯪꯉꯤ ꯁꯦꯝꯃꯦꯗꯅꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯑꯗꯨꯝ ꯌꯥꯔꯅꯤ. ꯁꯤꯗꯩꯗꯤ ꯑꯗꯨꯝ ꯂꯥꯏꯔꯅꯤꯗꯅꯀꯣ ꯅꯪ ꯍꯩꯔꯅꯤꯅ. ꯁꯤ ꯀꯩꯁꯨ ꯌꯥꯝ ꯂꯨꯕ ꯏꯁꯤꯡ ꯊꯛꯀꯦ ꯅꯠꯇꯦꯗ. ꯂꯧꯖꯨ ꯆꯠꯂꯣ. ꯁꯤꯗ ꯑꯃꯨꯛ ꯆꯪꯉꯦꯗꯅ ꯑꯗꯨꯒ ꯁꯣꯝꯒꯤꯁꯦ ꯑꯃꯨꯛꯇ ꯆꯪꯁꯤꯜꯂꯣ ꯑꯗꯨꯒ ꯑꯃꯨꯛꯇ ꯆꯠꯂꯣ. ꯁꯤꯗꯩꯗꯤ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯔꯅꯤ. ꯑꯗꯨꯒ ꯁꯣꯝꯒꯤꯁꯦ ꯁꯤꯁꯤꯁꯨ ꯑꯗꯨꯝ ꯆꯥꯛꯂꯝꯃꯦ. ꯆꯥꯂꯣ ꯆꯥꯛꯂꯝꯃꯦꯕ. ꯆꯠꯂꯣ ꯂꯣꯂꯣꯕ. ꯉꯥꯏꯈꯣꯅꯦ ꯀꯩꯁꯨ ꯇꯧꯔꯣꯏꯅꯦ. ꯑꯩꯅ ꯃꯁꯤꯗꯤ ꯈꯪꯅꯤꯗꯅ ꯉꯁꯤꯗꯤ ꯃꯤ ꯑꯃ. ꯑꯃꯁꯨ ꯂꯩꯔꯦ. ꯍꯟꯗꯛꯇꯤ ꯑꯍꯨꯝ ꯐꯥꯡꯒꯅꯤ. ꯈꯥꯝꯃꯣ ꯀꯩꯒꯤꯅꯣ? ꯈꯥꯝꯃꯣꯗꯤ ꯈꯥꯝꯃꯣꯗꯅ ꯈꯥꯝꯃꯣꯕ. 이로. ꯑꯩ ꯊꯧꯔꯛꯀꯦ. 예, ꯀꯩꯒꯤ? 브레이크 ꯈꯪꯐꯥ ꯍꯦꯛ ꯐꯥꯔꯕ ꯕ꯭ꯔꯦꯀꯔꯗ ꯍꯦꯛ ꯊꯥꯗꯔꯕ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯣ. ꯐꯔꯦ ꯑꯗꯨꯗꯤ ꯄꯨꯟꯅ ꯄꯥꯏꯃꯤꯟꯅꯔꯁꯤꯀꯣ. ꯈꯥꯝꯃꯣ. 신ingabo nang ha 신ingabo ba garibu dumai thawbro. ꯅꯪꯕꯨ ꯕ꯭ꯔꯦꯛ ꯐꯥꯅꯣꯗꯥꯏ. ꯗꯥ ꯈꯣꯏꯃꯣ ꯀꯣꯂꯦꯖ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯕ? ꯄꯥꯎ ꯀꯩꯝ ꯇꯥꯗ꯭ꯔꯣ? ꯀꯩ ꯄꯥꯎꯅꯣ? ꯅꯣꯏ ꯁꯤꯅꯣꯡꯗꯝꯕꯗꯣ ꯍꯨ ꯆꯥꯔꯁꯤꯔꯦ. ꯀꯔꯤꯒꯤ? ꯅꯨꯄꯤ ꯀꯥꯏꯅꯕꯒꯤ.
ꯀꯥꯏꯗꯩ ꯅꯨꯄꯤꯅꯣ ꯍꯥꯏꯁꯦ ꯐꯣꯇꯣꯁꯤ ꯌꯦꯡꯗꯦ ꯀꯥꯏꯗꯩ ꯅꯨꯄꯤꯅꯣꯕ ꯑꯗꯣ ꯉꯔꯥꯡ ꯑꯍꯤꯡꯗꯣ ꯃꯣꯏ ꯏꯃꯨꯡꯗꯣ ꯌꯥꯝ ꯃꯤ ꯁꯤꯕꯒ ꯅꯪ ꯀꯣꯂꯦꯖ ꯂꯥꯛꯇꯕ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯑꯩꯁꯨꯅꯦ ꯀꯣꯂꯦꯖ ꯆꯠꯀꯦꯅ ꯊꯣꯛꯂꯛꯄꯅꯤ ꯃꯔꯥꯡ ꯇꯧꯋꯦꯅꯅꯦ ꯌꯦꯡꯉꯨꯕꯅꯦꯕ ꯑꯗꯨꯗ ꯍꯨ ꯊꯛꯄꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯂꯩꯔꯝꯃꯦ ꯑꯩꯁꯨ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯈꯔ ꯌꯥꯎꯔꯨꯔꯦ ꯑꯗꯨꯗ ꯊꯦꯡꯗꯣꯛꯈ꯭ꯔꯕ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯀꯣꯂꯦꯖ ꯆꯠꯂꯝꯗꯥꯏꯗꯗꯤ ꯀꯩꯁꯨ ꯇꯧꯍꯧꯗꯦꯅ ꯑꯗꯣ ꯈꯪꯉꯕ ꯉꯔꯥꯡ ꯑꯍꯤꯡꯗꯣ ꯌꯥꯝ ꯇꯝꯅ ꯌꯦꯡꯉꯣ ꯑꯁ ꯌꯨꯝꯒ ꯊꯪꯅꯕꯅꯦ ꯌꯥꯝ ꯇꯜꯂꯦ ꯈꯣꯏꯃꯣ ꯌꯥꯔꯦ ꯅꯪ ꯆꯠꯂꯣ ꯅꯪ ꯑꯗꯨ ꯀꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯑꯩꯈꯣꯏ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯆꯠꯂꯣ ꯂꯥꯛꯑꯣ ꯑꯁ ꯀꯔꯤꯅꯣ ꯍꯦꯛꯇ ꯉꯥꯏꯈꯣ ꯆꯪꯅ ꯆꯠꯂꯣ ꯍꯥꯏꯕꯅꯦ ꯐꯖꯅ ꯑꯝꯇꯪ ꯌꯦꯡꯒꯦ ꯊꯥꯗꯣꯛꯑꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯆꯠꯂꯣ ꯅꯋꯥꯁꯦ ꯈꯝꯕꯟꯕꯗ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯂꯥꯛꯑꯣ ꯌꯥꯔꯦ ꯂꯥꯛꯑꯣ ꯀꯔꯤꯅꯣꯃꯤ ꯅꯪ ꯇꯧꯔꯤꯁꯦ ꯂꯥꯛꯑꯣ ꯁꯝꯅ ꯍꯥꯏꯕꯅꯦ ꯆꯨꯕ꯭ꯔꯥ ꯅꯪ ꯆꯪꯉ ꯆꯠꯂꯣ ꯍꯥꯏꯕ 이보 나군 강이고 아도만 게 암꾸냐 레이도리게 밥도 ꯀꯩꯅꯣ ꯀꯩꯗꯧꯔꯤꯅꯣ ꯌꯨꯝ ꯊꯪꯅꯕꯗ ꯃꯤ ꯁꯤꯕꯁꯦ 이tom ꯇꯨꯝꯕ ꯀꯤꯌꯦꯕ ꯀꯔꯤ ꯐꯃꯨꯡꯁꯤꯗ ꯀꯥꯈꯠꯂꯣ ꯀꯥꯎꯊꯒꯦꯕ ꯅꯕꯨꯛ ꯐꯠꯇ ꯇꯧꯅꯨ ꯀꯤ ꯇꯧꯕꯅꯦꯕ ꯀꯔꯤ ꯀꯤꯕ ꯅꯆꯤꯟꯗꯣ ꯊꯤꯅꯨꯅꯦ ꯅꯒꯨꯟ ꯈꯪꯉꯦ ꯅꯪ ꯌꯦꯡꯗꯦ ꯍꯧꯒꯠ ꯑꯝꯇ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯍꯥꯏꯕꯅꯦ ꯆꯠꯂꯣ ꯍꯥꯏꯔꯒ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯍꯧꯗꯣꯡꯒꯤ ꯇꯥꯏꯞꯇ ꯇꯧꯁꯤꯟꯅꯔꯅꯨ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ ꯑꯝꯇ ꯍꯧꯒꯠꯂꯣ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯐꯩ ꯇꯨꯝ ꯍꯧꯔꯣ ꯅꯪ ꯁꯤꯗ ꯑꯁ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤ ꯊꯥꯗꯣꯛꯑꯣ ꯍꯥꯏꯔꯒ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯅꯪ ꯊꯥꯗꯣꯛꯑꯣꯏꯗ꯭ꯔꯥ ꯅꯪꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦꯊꯥꯗꯣꯛ
그럼 뭔데 이제? 렘비니 뭔데 이제? 렘비, 넌 징라이드 레이러게라. 예. 예, 거이너로 하게 또. 나콜 뭐 따닝데 짤로 사이담다. 아생고네 나이제. 허지간 징라이제. 넌 어디디 레잉엄든. 마사다르 나 부비니 옌바 ngam khoi. 타자더블 나이제. 다시 너도 비게 또 위니. 페이. 허지 프로포즈 거 다래드나. 또 아다 능 디리지요. 우러봐. 나콜 뭐바 파르키놈다. 낭 티오람니. 짤로 너이 샤르네 티세. ngako asinu pasida ne nang nok tana wari sam aduga ne mai matau do nang yengo ba ai na hajin brazin da brai do yengo ba oi muli tabro somda silam hoi nang ni ne asiga wari sau ko yengo aduga kaino lembi ga khangno silam sibam nang ming hairo aduga ne nabani wari sano magina lembi nabani ne nok tana wari saramu ko 굉장 짧게. 인상 짤 징라 kana tiri no 렘비디 adanu pawang go nok tana wari sana hobani bo nungai ne khangni kumai yenge Hoi, hauro, malalo, henjelo. kadoino nangsida 파미시 우드로. nupi amta letrabo nupa ga phamise kaidora게 하이세. 낭 얌 짜봐. hey kadoino sida 이루지 우죠 ni sitre ni Wai, kuni. ni ba ini runa 이게 비만이 컴브라 따봐야 브라바 어이 한거 나도 나야 미스 한거 Tundra, coy deh. 야 미스 거 있는 능 원은 회스페 가이노 무슨 게 타도 슈터 봐 Tazar ba, tazar ba. 타도 서로 세 Nungsibana yung labini Saugalasuk ng se Ay gidipong na magni Kauge ko ng Oi, ginong si Dabi
세 톨레 ꯂꯦꯝꯕꯤ ꯌꯥꯎꯔꯛꯑꯕꯣ? 로이레 마수 세기 파일 맴도 아두 테오리버니 ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯊꯝꯃꯦꯀꯣ. 호이 호이 세 시니 비즈가 돌리는 시보 렘비야 호토라에 예 까이노 두디 제기 보네. 야만들어 아싹로 야래. 속브라 남이도 오더나. 로이 몰래 바세. 소이기빈 해봐 수마이나 좀 동네바. 아이 아마 숙장오는 레이세 우다바. 우호드레바 ngan thôi ở đâu nè nè. 호이 낭디나 sakto 티브니나 우호드레 Kiến na thế nào? 나대 À thôi thì nắng. 타도 레오로 그래나 ꯍꯣꯏ ꯁꯥꯔ ꯄ꯭ꯔꯣꯖꯦꯛꯇꯨꯒꯤ ꯃꯇꯥꯡꯗꯨꯗꯤ ꯌꯥꯔꯅꯤ ꯁꯥꯔ ꯌꯥꯔꯦ. Ina mana nopa kaya surage uba. Ay di masin ahan bani. ꯑꯗꯨꯗꯤ ꯍꯌꯦꯡ ꯈꯔ ꯉꯟꯅ ꯊꯥꯖꯔꯛꯑꯒꯦ ꯍꯣꯏ ꯊꯝꯃꯦ ꯊꯝꯃꯦ ꯆꯤꯡꯂꯥꯏ 당한바 이발 ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯀꯧꯅꯤꯡꯕ ꯀꯧ ꯑꯗꯣ ꯅꯪ ꯍꯌꯦꯡ ꯆꯠꯂꯒꯅꯦ ꯅꯪꯒꯤ ꯗꯣꯀꯨꯃꯦꯟꯁꯤꯡꯗꯣ ꯊꯥꯖꯜꯂꯨꯔꯣ 호이 ꯅꯥꯎ ꯆꯦ ꯆꯥꯡꯗꯣ ꯐꯖꯅ ꯁꯨꯕ꯭ꯔꯥ ꯌꯦꯡꯉꯒ ꯄꯨꯀꯣ. ꯅꯪꯒꯤ ꯇꯥ ꯄꯥꯏꯔ ꯆꯠꯄꯤꯗꯣ ꯑꯗꯨ ꯇꯧꯒꯅꯨ. nga랑나 ꯌꯦꯡꯉꯝꯃꯕꯅꯤ 수호브라ꯕꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ. Inama angang nupa dudi. 이돔사나 부키에. He egi lam henba angawba. Nungshidaba sarga egi photo ga so hapiriba. Ngawi de ko nangse. Nungshiba karino khangje dribi apangbi egi thamoi bu laina khudum chanba ngami ko. He angawba egi nupa. Nangse onthokna nungshide da ko. Ho egi nungshidaba. She